mayam ngasidi video anabum pura lae madudi Jio sim paibase si katangi video ne side Jio sim paiba migi kanaba adi kogi emergency haitare ko emergency network si emergency oba haitare nomugi kona hodaba athu kai sani matamdo aduda sijananabane aina ngasi takpideje hek dum takpagi do dum hojalaje wari makha taroise mayam nang ngasi takchide ko Jio sim paiba si katangi kanabane ko do mayam eng taminase kogi Jio sim paibase ko amna maru obide ko ahamda Jio sim gi app se si Jio my Jio si je download soidana tawbigadabne Jio paibe chinaw singna ado sigi Jio gi dagi simgi kanabase ko si je ing mayam hangna si taksage koi Jio gi sim kari gumba net kumba kai gumba MB loithok kumba ko kumba yaw kandaga nomogi MB season ningba leidana adi awat pakra do watlaga kaidagi kapani kotkani kapachu phrak taba timing pung baro tramthoi baro saida logiba leidana aduma matamda hujiki sigi Jio gi app ki oinadi my Jio yawbagi kanabaje sini bai ngasi takse duise kanabaje koi sigi hanba maktada koi sigi sida my Jio search ki sinakalda sida line ahum leiriba sida changbiro aduga sida changbiraga sigi mobile haiba sigi makada sida recharge Jio number si makada sida emergency data loan haije sida changbiro aduga sida emergency data loan je changbaga sida recharge now pay later si labire na emergency data loan si leire sida haije 5 times tram piudo lupa yang manga gi lobu yai 5 times 1 GB pongba pulapna 5 GB loan lobu yai habneba koi karigumba loan pamadi sigi kano da changbiro process da changbiro daga sida get emergency data sida nambiro aduga active tawbiro aduga active tawbagane adongi kanoda message laagani aduga message laani aduga adongi recharge yawreena message laagani message adudagi adongi recharge to sijanaba yaragani to mayam video je nungai biba yawragadi kanai khangadi mayam makha taba kanaba mayam taksirake duna subscribe toksinbiromo like toksinbiromo inko video se matang losinjari